Churachandpur amasung Kangpungpi district laiva school kungataruk Cbse da affiliate taunaba hotnabada mating Touhanlamba ga mari leinana Thabak tagi suspend tawkraba officer ahum Thabak Hanjilhannaba yathang pibiyo haina Kukizo MLA tarana Union Home Minister Amit Shah da memorandum ama Taksinkhre. Memorandum aduna hai Churachandpur amasung Kangpungpi district ki manung chana laiva school kungataruk Cbse da affiliate taunaba hotnabada mathau taba no objection certificate NOC pirami haibigi maralda Manipur lenga ke education department da thabak tawba kuki zomi gi officer ahum thabak tagi suspend tawrakre makoi athuba matamda thabak ta Hanjilhannaba honabada mating pangbiu masigi mathakta school sing asi Cbse da affiliate tawba yahanbiu hainaso Union Home Minister da Taksinkhre ningsingba yabadi Churachandpur amasung Kangpungpi district da laiba school kungataruk asi Cbse gi affiliation fangnaba honabada lenga ki Kanglon kantoklaga NOC pirami haibigi matangda Manipur lenga na member ahum na saba inquiry committee ama semdana Hanjilhannaba kibani amadi maralaiba officer singi mathakta action lawkhanna walenga na khangan kibani tungda Cbse da Tagalakhiba NOC singadu mari leinaba authority na issue tawbanati haina Manipur lenga ki maikai digi khanghanduna affiliation adu kakhan kibani